Saktak se yaugdaba nan Manipuri sing sanglakpa leptri ngasi ayuk khakjada segmaida nan Manipuri sa manipu taret faraga police sinakre Manipurda ILPS ana halu ratanda wanted lautokpa yaning di haiduna miyam na mafam kayada khongjang sangsin kre mahairoi mari asok apan nangkre amadi Zenims ki akan naba Dr. Singhi team amana mit utrabi Jasmine bo mahaki langol da leiba yumdigi hospital da liam na layeng naba pukhat kre Kuramjari ISTV ki pau miyeng tabini ba punamakpu taramna oksari hauzik ngasigi maruba pau sandok na pizari Lamdam sigi yalho missing kannaba lengakna mari lenaba bill puthokjuna pass toraba matungda ek poina sana hangadabani haina JCILPS na miyam ga loinana akan ba khongjang sangselingai sadakta Manipur da saktak se yaugdaba nan Manipuri sing sanglakpadi leptri ngarang dagi hauna segmaida JCILPS ki miyeng makada Advanced Women Society Segmai Protection Committee amadi segmai gi praja singna awang segmai nongtongban mapalam digi sanglakpa saktak se yaugdaba nan Manipuri sing faduna police sinabagi thabak satharakpa adu ngasi su makata na sathake ngasi ayuk angan badigi hauna sathake ba drive aduna ayuk ke pung mapan makhairom phawbagi manungda mapalam digi sanglakpa saktak se yaugdaba nan Manipuri sa Manipur taret phagatlaga segmai police sinakrai Advanced Women Society ki President Santina Drive ase July ki tang kuntra fawa sathagani fagatliba nan Manipuri sing asi Assam UP West Bengal amadi Delhi dagin ayambani makoin atopa state gi passenger gari sing da lakraba matungda Manipur yauraga tongan ba local bus sing gi kuthangda sanglakhibani makoi sing gi marakta nupi angang loina rakpa singsu yauri asigumba masing khangdana sanglakliba nan Manipuri sing asibu thingnaba amadi yellow missing kannaba atuba matamne miyamna yaba bill puthokjuna pass tonganaba Manipur sarkar na khotnabiu haiki tang ko mathoi gi ayuk pung manga dei drive thabada ngarang sumi samaga kunga mathoi akhoi ngarang asi kulhumdoi si akhoi ngarang phare ado police khusina jakhre adu ganga si su mi 90 rom si akhoi na drive thajabada mokhoi mi 90 si akhoi na police khusina jakhre adu loina na hoji su akhoi khusina ba si akhoi mathang jathadana hoji pung tra mathoi ko akhoi jathajagani hadana akhoi na khunyin je lepsari aduna Manipur da leriba akhoi gi sarkar gi maigedegi athu matamda akhoi gi demand asi athu matamda mai pak na pipirakna na ba akhoi na chasajiri khunyin makung pahan biu miyamna khotna jariba sida akhoi yela humui kana na bidamakta acho ko thodang la mateng pang biu haidana sarkar gi maigedesu authority gi maigedegi su amokhana no lokana no miyam praja da khuna khanghanjari Amaramda JCILPS ki convener oramba Khongdram Ratanda wanted lautu kibabu yaning daba phongdokjuna sem kiba JSC gi makada Manipurda ILPS an halu miyam gi lusingba ratanda sidiba maral khudakta loktu amadi Ratanda wanted lautujuna maral pisinba yaroi haiduna singzamai thongkhongda sara henbagi khongjang satharakpa mahairoi mari gi manungdagi ngarang TG Higher Secondary gi mahairoi ani Tomthin Nganbi Tourism amadi Pangambam Maria Child Welfare Committee Imphal East amadi Singzamai Police na laukalaga Zanimsta thamkraba matung CC Higher Secondary School gi mahairoi Singkhai Nganba Namairakpam amadi Johnston Higher Secondary gi mahairoi Anand Makhata na sara henbagi khongjang sangsili makhoi anina sangsiliba khongjang adubu sagotuna ngasi ayupung tra makhairum tabadagi Eastern Ideal High School Akampat amadi S Tauba Memorial Boarding English School Singzamai Kongma Road ke mahiru singna Singzamai thong phauduna lakpa gari sing makhong na illaga chalan khrai TG Higher Secondary School ge mahiru singna su BT Road ta thomjin duna khongjang sangsin khrai masina maram oiduna BT Road amadi masigi akoibada miyamna chathok sasin tawada sauna kudong sadaba mayok nakhi Mahiru Singh adu City Police ki Osin Alusima Kambu Amagawari Sanaraba Matunda Kangla Park ki Governor Road Paring da Purakjuna Makoi ke school da Sanganna Bohonaki Mahiru Singh na school manung da sangu yadabaga loinena school ki gate mayada lambi thingduna protest sathakibaga loinena slogan kaya su lauki tungda Mahiru Singh police ka kan namuknaki
पुलिस ना मोक बम ना सिंग कापचुना माइरो सिंग तन खाना बखोनखी मोक बम की मैखुना सोर होनबा ngamdabadigi माइरो सिंग वानथबग लोइनना असोक अपन यावखी JC ILPS की मखादा कैसामपाती की वाहेंबम लेकाई अमदी वाहेंबम लेकाई दगी तेरा बाजार फाउब मियामना दुकान थोंग लोंदुना मफम कयादा वाकत मिफम चथखरे वाहेंबम लेकाई युमजाव लाइरनबिदा लमदम अदुगी मियो सिंगना वाकत मिफम चथखी तेरा लंबी की ओइना सगोलबन सलाम लेकाई मोइरांग लेरक मसिन मबुदौ मंत्री लेकाई थांगजम लेरक मसिन इंगुदम लेरक मसिन लाइरन हंजब लेकाई विजय गोविंदा अमदी तेरा बाजार मियाम न वाकत मिफम चथखी तेरा बाजार दुकान थोंग लोंदुना चथब वाकत मिफम अजुदा सरुक याखिबी अमना अथुबा मतमदा लाक्लिबा असेंबली सेशन दा येनबा याउदबा बिल पास तौदुना येलहोमी कन्नबा थबक पाइखतकदबनी हाइबन सिंगबा वाफम कया फोंदोखी इंडिया लेंगा लकुसु तोबसे अखोगी मणिपुर प्रजा मियाम बुई काइबा पिबनी ngasiगी लेंगा बिबा मणिपुर की सिमिसर ओबु बिना लिचिंग लेंगा सिबसु हेन इकाइबा पिबनी हाइबा वाफम से थमसगे सिंगमदि तमगी लिचिंग मयाम सिंगसे मसी लोइना पुन्ना खंगमिनरकांदा अखोई याम सस्टेनेबल होइबा अखोई तुंग कोइना चतनगदबा अमोहन येनरुदबा अदुगुम बिलमा हंतकी नुजु मिफम जुलाई की लास्ट वीक और अगस्त की फर्स्ट वीक की असेंबली मिफम सिदा पुथुपियो है अमरमदा रतन की मथक्ता वांटेड लाउथोलेबा असिगी फाइनल हियरिंग लाक्लिबा तांग कुनगे तरुक्ता पांगथोनबा ngasi हाई कोर्ट मणिपुर की जस्टिस एंड कोटेसोर अमदी जस्टिस के एस नोबिन की डिवीजन बेंच ना मतम लेपख्रे जेनिम्सता मिट अनिमक उद्रवी नेप्रम जस्मिन सनु लायंगबा होख्रे इंस्टीट्यूट असिदा लेमना लायंगबा पेशेंट तरागा मरी सुख्रे लांगो लिंगथौ मामालेका जलेबा लेखिद्रबा नेप्रम विक्रम के मसानुपी सही तरागा माथो सुरवी नेप्रम जस्मिन सनुबु लायंगनबा ngasi जेनिम्स की कांगबु अमन लौखटुना अंगांगी वाटर थमख्रे सगोलबन रिसिकुल अपर प्राइमरी स्कूल दा क्लास 2 तमलिबी जस्मिन की अपोकपी याउदना मबोकना सही कया योक्तुना लेरकपने महाकी मनाउनुपी अनि लेरी मबोक अमदी महाकना मैते की धुप साधुना इमुंग पुरी बेसिकनी तरा दा स्टेट मेडिकल बोर्ड ना पर्सन विद डिसेबिलिटीज सर्टिफिकेट पी खरबा नुपी मसानी जेनिम्स की डायरेक्टर डॉक्टर एल देवेना फोंदोरपदा इंस्टीट्यूट असिदा लेमना लायंग अनाब सिंगी मनुंगदा अनाब खर फदुना पुथबा यावख्रे लायंग ngamdraba sing asigidamak लेमना लायंग बनी लेमना लायंग लिबा सिंग asigidamak स्टेट इलनेस असिस्टेंट फंड असि फंगनबा होनरी हाइखे बसी मखल अनि सुई करिंबा नुय अमे हेक्ट नारम तम सेदा अखोइना मागी खुदकी ओइबा मागी कंडीशन फगटनबा और मागी पार्टनर कंखलनबा और खुदकी ओइबा ट्रीटमेंट से अखोइना पिजगनी अदुगा करिंबो सि याम सांगना मतम कुइना हाइबदी कुइना संगदबा अदुगा मागा मसागी एक्सरसाइज तौर फलकदबा अदुगुंबा ओइरगना मदु अखोइना अदुमा कैटेगरी अमा तुना पे जगनी यारिमखैदी अखोइना मसेदा एनी टाइप ऑफ पेशेंट जी पुचरगा मागी कंडीशन जी फत्री फाउ थमजबा अदुगी पांडमने अदना कोई जेनिमसी पेशेंट फ्रेंडली हॉस्पिटल हाइबदी डॉक्टर सिंसिना कोई असीबगी खातगी कोइना कमंग कनमंग मनते चिंथोपंग मनते अदुबो डॉक्टर मोइना कोइना हिदाक थाबा अरुगा सर्जरी तोबा अरुगा कोइना कम्युनिकेशन डॉक्टर का पेशेंट जी का लेनेबा कम्युनिकेशन गैप से लेतनबा अदुगी पांडमना कोइना सबिजबा खोंथांग अमनी यारीपोक गवर्नमेंट हाई स्कूल अमदी यारीपोक एडेड गवर्नमेंट हाई स्कूल अनि की कैंपस ता पावर सब स्टेशन साब यागनी यारोय हाइना माइकई अनिना कन्न मुंगनरीबा सेलेक्टा वांगखेम केंद्र की एमएलए के मेघचंद्र मसा यावना यंगसिंदुना मफम मदुदा पावर स्टेशन सानबा थबक सुबा होख्रे पावर स्टेशन साब यारोय हाबा मियो सिंह तानखाइनबा पुलिस ना टियर गैस कापख्रे मियाम के मायोक्ता नमदुना स्कूल कैंपस ता पावर स्टेशन साब यारोय हाइदुना निमित यंग यारीपोक की अकोबद लाउड स्पीकर सिजिन्नदुना लाउबुदगी मियाम थोरखी
Tabak sufam da laidiba MLA unanaba honaki adu police na mafam aduda sangmada athing pibadagi police amadi miyam ge marekta sauna muknaba thoki police tamna nung langsinbaga loina nawi kapsilaki police na irang adu laksin na batiyar gas amadi rubber bullet kapki Tawal commando amadi police ke ahen ba force thomjin duna irang adu nung tilpung anirom tabada laksin ki Charak sida power station saba yani yaroi highway ke nakal ani ke muknaba asina Yaripok area amasung Thawal district ki orak deba law and order ki phibam yenglaga district magistrate na ngasi numedawadam pung mari makhai degi order ama thok triba fawba district asigi mafam sinba tungna CRPC ki section sa Manipur ga mari subsection ani ki makada miyoi manga natraga hianan ain kaininga oiba mawong da punba mi sokpa panba yaba kusukulai sing puduna satpada ating ma thamkrai hiram asigi mari renana district magistrate na order ama thokrai Manipur Japanese encephalitis na naba miyoi mapan thengna kraba matung makhata na laina asidag ngak thok naba health department na akhan naba thorang lokotpana thoidok na kiningai oidre haina health minister korung thang na phongdokrai technopol gi jian kulda sahi ni pan kakta ngai ri pi masa ama laina asina naba thengna badigi mafam adu yaw na minister na lusingba team amana aimol primary health sub center amadi komla thabi primary health sub center gi piam yangsin krai kongsat aduda director Health Dr. Okram Ibomsa amadi atai official kayasu loinaki minister na Japanese encephalitis ki case mapan thengnabadagi health department na laina asi thenganaba akan matharang lokatle laina asigi layong leiba singnarabadi khudakta janimsta mathau taba test lem na pangthuktuna khudakta khangdokpa ngamle aikhoi go oiba test topam leirabana laina asi khangdokpada khudong sadaba leitre haiki mayam da apil to jene madi mi painai kasulaite all possible care health department na masiki section thorang lokat chari loina na ngarang de ko area sida 1114 masi da ka thokre aduga 2 kilometers radius ta leba area so koi foking gi sigumba ama hoji su Zatadun lairi, how be the quay Sikaki na quay atopa area sukay tim targa, the kanna atopa health camp, some satari, Lona, how be the quay me mapan, si anabati, Nazare, other than the quay Narangi, Zion village kiso money. And how the quay, the sign of Hana high crack, all possible gear, the luxury, step luxury, Sikashu finality. Health Director Dr. Okram Ibomsana laina asi maru ena urok amadi ok singdagi kang makal marina siklor bamatungda miyebada sandorakpani maram aduna ok loibada section ba tai laina asi thengana ba hidak langtak marang kaina leire laina asi sandokpa kang leire singnaba mafam sing maiku kambagi thabak sathari encephalitis na naba miyoi mapansu fagalakle hairi ba khoi loiba sinung bo yam nang lo sima yam dabada 300 meter kisang katapung na hitare ko kitang pigiri mo to ang saga lo yung mga din ko hen moy de kan do para ga ko de ni de chik na budi ready ko na do thambi ba ko na vet ki department sin so haizer hai moy ne ko first jo ka immunization to we da ka ko to madu lo na ka ko o kuni ma wani da ka ko to thambi tar go di District Health Society Sandil na State Health Society gi makada Japanese encephalitis laina degi ngakthok naba Sandil district ke jiwon khulda Mahiru Singh hida kapthok krai ban tamadi economic blockade toina tawba thingnaba Manipur sarkar na anti ban regulation ama atubu matam siamdana sana hannaba desama dabi tawkrai Kasambata labor loop asig office ta pangthopa pamusing unaba amada general secretary namairapum edison maitena police labu gi bhaiba bosi loi khraba police constable singapung kungamari gi Manipur ban kauriba asi AIPMT amadi national eligibility entrance test July kungamari da laibana handokpio all India gi oina pangthopa parikha asida Manipur gi mahairoi lising mangarama saruk yagadori
देसामना ममांगदा बनगी मायोक्ता खोंजंग कया संगसिंदुना अमदी मसिना पीरिबा मांगजबा कया गे मातांगदा अवेयरनेस प्रोग्राम कया पांगथोखरे अदुबो हंदोपगी महुता बनगी सांग हेंगलकपा ओइना तौरी मसिना खुनाइदा अकाइबा कया पीरी बन नतबा अतोपा खोंजंग अमा सथनबा मैलेनबसिंगदा अपील तौखी बन तौबा तारबसु एसेंशियल सर्विस सिंगदा कोमथोकपगुम एजुकेशन का मरी लेनबसिंगदा कोमथोकनबा देसामना ममांगदगी खंगनदुना लाक्ली तंगाई फदना देसामना बनगी मायोक्ता हाई कोर्ट PIL अमसु थारगनी हाइखी सिंगी यामना मरुओइबा माहिरोइ लिसिंग मंगा मुकी लेपकदोरिबा सिगुम्बा एग्जाम सिगी यंगबिरगा हारिबा बन तौगनी हाजन लाउ जनरल स्ट्राइक तौगनी हाजन लाउथोकपिरकलिबा ऑल मणिपुर रिटर्न टेस्ट सक्सेसफुल कैंडिडेट ऑफ मणिपुर पुलिस कांस्टेबल मेल 2013 दा देसामना हारिबा बनसी हंदोकपिउ हाजना जनरल स्ट्राइक हंदोकपिउ हाजना देसामगी माइकैदगी एना अपील तौजरी मणिपुर गवर्नमेंट तसु देसामना थमनिंगबसे मियाम के इंटरेस्ट बन मियाम दा पीरिबा चैथेंसिंग असिगी खल्लगा एंटी बन रेगुलेशन अमा अथु मतम सेमनबा देसामना डिमांड तवे Sagnadaba Theatres Director Kalaketrogi Founder Haisnam Kanala Langski Anaba Amana Maram Oiduna Naduna Leire Sagnadaba Suna Naduna Leire Tabada CPI Marxist Central Committee Member Gautam Dasan Lusinguna Maite Lango Laimanai Satuna Anaba Hankre Concert Aduda State Secretary Sadat Salam Secretariat Member Katrimayum Santatsu Loinoki Gautam Dasna Sagnadaba Artist Amasung Cultural Activist Asigi Anaba Atumatamda Fagatpo Oresunu Haina Kongdopugalwena Laying Wada Sangba Shanpong Kharasu Mateng Pangani Hari Haji Paugi Maraktan Aten Break Amatang Luxury Osa Pain Relief Ointment Naba Ok Sikpa Tang Sikpa Puna Brisingda Sinabayarba Lipsa Puna Putuk Saba Osa ABC Tutorial Computer Science Kaptigi Oiba Tuition Center Asina Lakliba August Kitang Amadagi Class 10 Gi Oiba Special Foundation Course Ama Hauseragani Thoidok Hendokpa Programming da Week Oiba Angang Singbu 100% Improvement Orenba Ngamba Tuition Center ni Akupa Marol Gidamak ABC Tutorial Kaisampat Madam Lerak Opposite Oil From da Nungtil Pungmari Makaidagi Pungtaru Pawuda Contact Taubiu Sangai ngari products na puthok chaba makal khudingi packaging tauraba ngari sing ahong mamal da pangbigani ngari sing asi laboratory da thadna nutritional information yaubod natana medical directorate ki food safety and standard authority of India gi ayaba piraba anamba ngari sing ni sangai ngari asi multi-seller ni karigumba makal amatagi manam amata namloi Break matungda makataba pau pizari Coalition for Indigenous Rights Campaign Sarkar Manipur Sinduna Manipur demands on rules restore pre-Mazas political status Haibe Hiramda Nomagi Obakana Nabami from Ama Nambol Tiam Pangtokre Tiam Youth Club Kam Library Tiam Youth Welfare Association Amasung Youth Progressive Association Gakusamadana Pangtokiva Thoram Ajuda RK Sanahal Asom Amusau Sarkar ge convener Somarendro Toksom Amasung Wangangroi Ningthosa Lansasu Sarup Yaki Convener Somarendro na Isan Isabu Ngaksaba Yahanba Amadi Isabu Kanjanaba Bill Pass Tobada Atopada Haiba Hangbugi Matau Tadi Haiki Ningthoza Lansana Manipura ILP gi Wafam Salamilana Saitara Tarusala Helakliba Kulai Pavigi Iho Amadi Ngamkai the Signal Liba Kaya Asi Warusin Purapada pre-Mazas political status Natana Karigumba Pambai Amatalaiti Haiki Manipuri Miyamna Nasi Mapal Gatsangam Nadana Shimi oil lepa matamna mapagi shimi singa henjalasana aikoi busha sadapagi hai ba phibo maya masilagi aroi ba waroi sinama English resolve tawba thoi ba wafam singa se tasengama waroi sinama product se hai ba taragadi pre mazza political status natana karikumo pambai amata lektre Dr. Trinity suspend Tokibabu Yaning the Bar Found Doctor Teachers and the Medical Officer Association and Arang Digi Rimski OPD Mato Tokidabana Mui Kayada Ana Laying Gitabak Kudong Sadaba Mayuk Nahale Kurai Kompal Sazulekai da Laiba Kerota Kobinupi Ama Angang Unabada Laikidabugi Matang da Inquiry Satanaba Rimski Authority na Dr. Trinity Bu Tabak suspend Tokibani Tawong Aduba Teachers and the Medical Officer Association Rims na Yaning the Bar Fondo Pagalwena na Mahaki Suspension order adu handokadabani haina ngarang digi hauna OPD gi thabak thoram sing leptuna lakhibani amaromda OPD hangdabadigi
ana ba yengba lakpa miyoi kaya casualty da oina layeng nakre OPD thong lon chiba sina sauna kudong sa da mayok na hale haina layeng ba lakpa miyoi anina phongdorakle Bisay mayam la ibasing da katang da akai bu wai du hana khoi gotana kai thokim na ha bu jo khodi lap na lap ne khang hodre haina phungduk ninge du ai thamoi de di isadi ai mapau digi ni a san thingne ma da khoi anaba khodi di hi thunu phaning bani na katang nungai da bam phawi haina hajini ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯅꯤ ꯃꯣꯏꯒꯤ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯁꯦꯟꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ Amaromda Laikhidrabi Kerodana Oza Wedama Luang Samumda Labor Camps English Academy Game Hero Sing School Mamangda Wakat Mi from Satakre Maraleba Dr. Singh Dandi Piu Atuba Matam the inquiry report Mia Mamangda Putu Rimski OPD Tinglaga Senari Ba Dr. Gimaral Losin Naba Honava Yaroi Haiba slogan Kaya Lauki Oza Mana Fondopada Atuba Matam the inquiry Sinduna Maraleba Dr. Singh Dandi Piga Davani Rimski authority na Maraleba Dr. Bokan Katuna Thamba Yaroi Asumba Asima Putokri ba Faba School ki Oza Singna Black Best Chetuna Hongjang Sangsin Gani Madu Fabada Asima Asuma Putokra Badi Makal Maka Kaya Hongjang Makatana Sangsin Gani Haiki Rodagi Misi Siga Mari Lena na Koina ngasi inquiry tawbiyo haidana mo koina tawgani na deadline thakiba asigi madam chana puthopiga da mi achumba puthopiga da ma koi rimski authorities in local laiba khongthang sigi matung ina akoina inquiry achumba report phangani haiba ningde masi tawdana ba appeal tawjari aduga karigumba masai niti niyom chumne hek puthoraktaba taragadi siba naba ki daba makai akhoi school ge site tagi su teachers association ge site tagi so angamba khongthang changsan gani Kerodagi Misig Mari Lenena Ngasi Kurai Lamlong Bazada Miyam Gi Oiba Mifam Amagalwenena Wakat Khongjang Ama Satakre Khongjang Aduna Misi Siga Mari Lenaba Dr. Charak Piu Dr. Na Mi Halaga OPD Tingmagi Maram Karino Haibana Singba Banner Kaya Chetki Laikhidrabi Kerodagi Manau Nupa DI Suresh na Miyebigi Punsi Kananaba Lediba Dr. Na Mathog da Puning Sangdana Mi Halaba Matunda Dr. Mayamna Sokatuna Rimski OPD Tingnibagi Maram Karigino Rims asi Dr. Kaktagi Nate Masidi Levak Miyam Gini Hausi Chatariba inquiry report na asing Maputok Piduna Mathog da Puning Sangdaba Dr. Simbu Miyam Kana Cherak PBU Haiki Rims Havase Manipur Miyam Gini Bakani Doctors Community Katagi Nate Nurse Katagi Nate Maramatra Dr. Singh Nasi Yamna Nase Tawda Pahogi Matata Kanama Miyam Kata Singh Nabala Haiduna Wadi Satari Habasita Aya Ramban Pigno Maramatra Pahodi Sandaliba Pungjang Nasi Suma Dr. Tahagada Hudisu Adum the system name is Hunter Trail. Who is a very inquiry? Professor T. Tokana, who Chairman of the inquiry committee, Hadaba, who is the director. Maramika Iraga, Sumba inquiry parent Manunda, inquiry the Thari Manunda, unnecessary pressure my ambition, OPD Tingendra, unnecessary Koi Apa, Mahon Nilas, OPD patient, Amo one level to Manta. Masina, compromise on the Topiya, Hirodagi Misia, Masina. Public yang wahal lega na pun betul kita fokus kita lalong apa deh masih tahu pikir apa pun aja Manipur si information technology gi hub ama oina ba Manipur sarkar na kan khonari haina Department of Information Technology Manipur gi Commissioner PK Singh na phongdokre DIPR na sinduna paring na sa thadak ba department singi makok chongbo officer singa pawmi singa unabagi ngasi pangthokpa ahan session da mahana wafam masi phongdokhibane Mana maka taraduna lising ani mapanda lingkat ke department asina tialaba matamda IT sector da pibam phagat hanna ba thabak kaya paikat le STPI Info Center hangduktuna IT professional nifuda kudong saba piba ngamle IT park ama Manipur kida samgatuna local agency mangan operate tawi Triple IT Manipur hangduktuna ising intraga manga dagi computer science amadi electronics and telecommunication gi ahan ba academic session hokre Manipur Sarkar ki department singi website sing matangga sanaba mawongda sengba sagat pigi thabak sathari haiki department singi additional director N Devyana e-governance amadi e-service ki kuthang da status singi miyam da piba yab khudong saba sing pi naba thabak paikhat le government service center sing manung hanjit mafam sing yauna paksana hangduktuna bank amadi sarkar gi scheme project singi implementation tauna ba thabak paikhat le loinana internet ki khudong saba sumapung phana faganna ba kanna khonari haiki Geographically, we have covered the entire Manipur, but it's just that when we spread out to the rural areas, connectivity is a problem, power is a problem. Now, to offset the power problem, the government of Manipur had given them a solar power pack of 1 kV.
So this we had distributed to the first batch of 399 CACs. Now the connectivity was a problem. We have VSATs from NIC, but then again VSATs with very limited bandwidth. So when you talk about applications that requires a little bit better internet connection, then we have limitations there. For small data, submitting a little bit here and there, that's sufficient, but not for the kind of online services that we're looking at today. So the government of Manipur hopes that we will be able to provide better internet connections so that the quality of the CACs will go up. Manipur Central Department na Manipur Central Jail Imphal amasung Manipur Central Jail sajiwada laiba singi lamja saja chumthokna naba thaurang kaya lokatuna makoina jail dagi thokraba matung mahusagi punsi amada halaknaba honari haina additional DGP P Dongel na phongdokrai DIPR na sinduna paring na chathariba pawgi mifam da wafam masi phongdokhibani pawgi mifam aduda sajiwa jail gi SP W Fanit Fang Central Jail Imphal gi SP TI Subhash Chandra Susarup yake additional DGP na makata na animal jinna pirapa kusu khulai sing sina duna zyada laiba sing hasang sajal tawgi matakta yoga sana hali Central Jail sajiwada laiba sing plastic ki bag amasung bora saba tambiduna morana singbo sing saba tambiduna makoi gi hingana bagi lambi oheli Central Jail Imphal da laibiriba nupi singna Social Welfare Department ki matenga loinena phi tuba amadi embroidery gi training sing pi Dup Laidibi Amadi Kol League Pengana Bapo Say Sabasu Takpi Tambiri Mahima Singh Tamnabagi Damak Lising Interaga Matredegi Central Jail Sajiwada Igno Special Study Center Ama Hongdokle Larik Pananabagi Damak Library Amasu Sembale Haiki BJP Mahila Morsa Manipur Pradesh ki Nauna Thau Punaba Vice President Ahum General Secretary Ama Secretary Ani Treasurer Ama Yauna Executive Member Taraga Mari Hapkrai Implementation of Seed Programs Notice Hills State Highway Hiram Sida Regional Gi Thakta Nomagi Oiba Kanan and Abami from Ama Ngasi Lampel Pata Leba ICAR Office the Pangtoki ICAR Manipur Center na Sinana Pangtoki Ba Mi from Maduda Indian Institute of State Science UPG Director Dr. Rajendra Prasad ICAR Manipur Center ge Joint Director Dr. N Prakash Amadi ICAR Mizoram Center ge Dr. S Basanta Susarup Yaki Sit Program Gamari Lenana Akang Ahikayana Wangangki Hauki Bimla Kasan Mitra Imphal Jari Lambi gi Nung Dolanda Sing Ningkaiduna Imphal Jari Lambi Pangnaram Daba Adu BRO na Sengdoktuna Ngasi Ayapung Taraga Matui Adu Waidagi Gari Chatok Sasin Yare Hairi Ngarang sumafam kharada sing ningkhaida ki hairi Sustainable Development ki lamda singtha ningai oina lokaliba academic leadership ki damak Institute of Bioresources and Sustainable Development Asian Sustainability Leadership Award fanglei ngasi Philippines ki konung Manila da pangchok ki ba tharum amada mana asi institute asigi director Dinbanju Sahuna Loki Professor Sahuna Malim gi thakta ISBT na tawriba Tabak Tharam Simu Sakang Bidana Mana Asi Bibi Bagi Damak Asian Laibaki Miyam Amadi Sri Lang River Singu Thagat Papumdoki Indo Myanmar region Asi Malem Gi Waina Makok Thongna Laidiba Biodiversity Hotspot Taragi Manungdani region Asi Ngak Sen Bigi Tangai Fadabalai Haike Na Tabag Sang Walaba Singi Masak Khangdopagi Kiem Amang Asi Kumbi Primary Health Center the Pangthokrai National Health Mission na National Program for Prevention and Controls of Deafness Alimko Amadi District Health Society Bisnupur Kusam Madana Pangtu Kiba Kiem Ajuda Miyoi Samangarom Yambuga Luena Nasada Nipudagi Hena Na Tadraba Miyoi Masak Khangdoki Masak Khangdolaba Miyoi Sing the Lem na Tanabagi Kulai Lem na Pigani Hairi Manipur Sarkar na Hanagi Police Constable Launaba Biba Bosi Loikrabal Singi Fal Haidok Tingaida Nauna Police Constable Launaba Kumal Lampak to Pangtokodoriba Return Test Curfew Tamle Loinena Return Test Saruk Yanaba Honoriba Candidate Singna Parikha Yawigano Haina All Manipur Return Test Successful Candidate of Police Constable Male Lisingini Tarago Humdoina Kangalakre July Kunga Humdoigi Ahingai Digi July Kunga Marigi Ahingai Faba Pung Kunga Marigi
Manipur ban asibu hena kansinnaba district sing da leiba biba bosi loikrabal singi candidate sing na mifam pangthukjuna warep laure hairi amuka naten break amatang luxury India gi ahanba national award government of India na piba silver dew makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industrial state takiel da contact tobiu constipate sizinabana manung sakman nuai taba constipation problem kohan magami itan tanba manung sadaba singusum kohan magami nomada tumam daida lubu saba ising glass amada chamas amana traga anida thadaraga sizinabiu constipate Upon Mupine Center Sinja Manipur ki Kwadi ki Chauba case prize oriba 6 state level transformation challenge 2016 Paktuk Sergani August 8 preliminary round November 3 final round loin na grand final November 9 the competition asi thaung gi manung da masagi rumba henba madi wat pamyoi singna masagi normal weight thamduna chung firal chaba changdam nabani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 fifth position 5,000 amuka na taram na oksari makataba pau pizari lamlai kendru ki manung da leiba kilometer amarom sangba singoi turel gi khongnong asi BJP ki executive member KS ibom sana lamdam adom gi miyoi kyaga loinana sengba hokrai singoi turel gi maril asi sengdok chabana low pari samli henba mafam ising thumjin duna low uba yadana lerakhiba adugi khallaga miyam gi damakta singoi turel gi khongnong sengdok gi thabak paikhat pani haina KS ibom sana phongdorakle Joint Director Veterinary Imphal East na KYSDO asan mingai mayai lekai ga punna sinduna asan mingai da ngosi farmers training come animal health camp ama pangthokre sasan kaya hida kapthokre KYSDO gi secretary S Thanil na veterinary department na asiguma thabak thorom sing lokalakpada thagat pa phongdokhi Joint Director Dr S Thoibana sa sansingda matam gi laina kaya sandorokniba asi ngakthoknaba pandamda animal health camp asi pangthokpani haiki Lions Club Nambola Sinduna Lions Club International District 322D Sutter Presentation Ceremony ngarang Royal Academy of Law Oinam da pangthokre thorom aduda club asi secretary Lions Dr P Sanazaba Region Chairperson Lions I Subasi Guiding Lions Y Motu Singh, Lions SK Dhar, Lions Club ki President Dr. K S Iboyaima Yauna, Lions Club ki Thaupuba Miyoi Kyana Saruk Yaki. Bhubaneswar da numit nini sobna pangthokadaba Eastern Zonal Education Seminar yaurunubagitamak All Manipur Government Higher Secondary School ki member ahum ngasi Imphal thadokre khonsat asida General Secretary M Joy Kumar member U Kunjo amasung M Rameswar yauri seminar asina India gi hauzik honglakliba education gi matang da kupna khana naina baga loinana Manipur gi education da hauzik wariba phiyom gi matang da su pukatuna khana gani hairi Student Union of Kanglei Park Imphal East District Committee na Union asigi Lamlong Higher Secondary ga kusam maduna School asigi campus luna na thamana ba sengdokre Art of Living na tagyal da leiba separate ki office complex ta Guru Purnima ga mari lenana usara kaya thakre Art of Living Mio Singh yauna separate ki Deputy Director non-teaching staff amadi mahiru kaya na saruk yaki Kasamtong Irompukri Mapal Water Supply Scheme na ising pidi ba mafam singi Ariba pipeline sing sindoktuna anoba pipeline sing tingba amadi main pipe channel sinin taubana numit manga niromdi ising pibada kudong sakiroi haina Water Supply Division number 1 gi Executive Engineer na khangalakle loinana consumer sing na atonba tax thiduktuna connection amukana tobiyo hairi Apunba maira pabi loop kairao bitrana mayai ka bachinsa ki mayok ta chatharak pa drive tangasi ayuk iril bungdagi yungau liter marifu phagatuna mai thaduna mangan kre yu lolambai khudam changdam phangba hotel ama thong lonsin kre hairi Janims ki directors ki mayokta lagliba August amada Maoist Communist Party Manipur na general strike chathagani hairi adubu director na miyam khangna lale haijadabadi general strike asi handokani haina lubasi ge secretary publicity and propaganda nonglen meeting ge cherol amana hairi
Indo Brahma Sugnu Road ki Kaksing Lamkhai digi Wawgai Lamkhai Fawba Lambi Samjinanaba Kaksing Passenger Service na Tawkiba Matam Kaktaba Ban Local MLA Yauna Works Minister ga Paminaduna Yanaba Purakpadigi Kudaktigi Handokre Nawalai Lampakta Pangtu Kiba Paugi Mifa Mamada Association Ge Secretary TS Ozina Handaki Nongasi Hek Hangbuga Lambi Matek Asi Soidana Siemba Hauragani Haina Thadaba Pibadigi Kongzang Handokpane Kariguma Yana Kiba Wafam Tabak on Tuktaba Tarabadi Makatana Kongzang Zangsin Gani Hairi Lamdamasigi Irol EX Anabi Amadi Simitami Anigi Mari Saganaba Honabada Mete Nastan Frana Laura Kiba Togdangda Asoba Togdang Laura Kiba Kurai Shabam Lakai Digi Ningtemsa Ongbi Indira Laimana Laikidabada Lupasina Awa Fondokre Laikidrabi Indira MNFK Secretary Organization Getau Purami Kurai Ningtabung Lakai Digi Tinguzam Bimola Covid Sahi Umdarom Surabi Ahal Amangasi Ayupung Tramatoi Makarum Tabada Yumdigi Tokibadigi Hanzilatre Nopiasi Kulai Kusuni Mamai Koda Nai Fit Manga Insi Ahum Lob Wangi Masanoi Mahana Tokiba Matamda Nanglay Naba Masugi Fanek Ama Setki Atia Masugi Farid Ama Litki Kanagumana Nopiasi Boteng Nabidabadi telephone number 9612779737 Natraga 8974106442 Natraga Manak Nakpa Police Station the Pau PBU Hazik masih nomor yo ever sana bagi pau lobisi ngasigi sana bagi pau da Iran ki Zahedan da ngasidagi tha sigi tang kuning manga fawa pangthukadaba ahanba Women's Peace and Friendship Wusu Kapta Wusu Association of Manipur ke Sanaroi TIS Bidya Sori Sanu TIS Binapani CS Kavita Sarup Yari India ki team da puna Sanaroi Taret Amadi official ama Yauri All Assam Tennis Association na All India Tennis Association ki makha da tha sigi taragani pandagi Gawati da sataraki ba All India Tennis Association Super Series Tennis Association na pangthukpa championship ta Manipur ki Naha Oriba Sanaroi Naithaulin Calvin Goldmay Saitra Taruk Makhagi Nupa Masagi winner Oire Ngasi Sanakiba final da Calvin na Tamil Nadu gi VM Sandipu set Amasino da Maitiba PK Calvin Hozik Sandigar Lawn Tennis Association gi Makhada Sanariba Tungi Asale Reba Sanaroi Amani Indian Army amasung Kungangi Miyam gi Marekta Afaba Mari Thamnanaba Pandamda Sangwa Yangkai Taret ASC Battalion amasung Laimakonggi Khunja Singi Marekta Volleyball match sama Laimakongda Sanakrai Makha taba sanabagi pau Boyaning Thojamdagi Pangbigani Ngasigi sanabagi pauda Women's Football Women's National League ki Ahubo Numita Eastern Sporting Union Wangkai Amadi Manipur Police Sports Club Mai Pakre Sahi asigi aroiba sarukta All India Football Federation gi miyeng makhada pangthokadoriba sahi asigi Women's National League ta saru yananaba Manipur ki team ama double leg basis ta pre qualifying round pangthoktuna khananaba khangalakpagi matungina single leg ta sananaba sem saramba du double leg ta sanaba ngasidagi haukre All Manipur Football Association asinduna Khuman Lampak Artificial Turf Ground da team manga Youth Welfare Club Langthabal Kangsup Road Young Physical Association Kripsa Naurem Thong Manipur Police Sports Club Imphal Naharon Yaipa Thorang Club Okam Chutek Amadi Eastern Sporting Union Wangkhaina Saruk Yaduna ngasidagi sanaba haukiba ahanba match Eastern Sporting Union Wangkhaina Kripsa Naurem Thongbu goal amba sinoda amadi Anisuba match Manipur Police Sports Club na NYTIC Okam Chutekpu goal taramari sinoda maitiba pikibani ngasi nongtilpung ama makai tabada sanakiba ahanba match Eastern Sporting Union Wangkhaina Kripsa Naurem Thongbu goal ama sinoda maitiba pikibani Eastern Sporting Union Wangkhaigi maipakpagi goal adu M Mandakini match ki kunthara taruk suba minute chanduna match asi maipakibani match asida Eastern Sporting Union Wangkhaigi sanaroi Kasmina amadi K Tony da center referee na yellow card piki league asigi anisuba match ki sanakibada Manipur Police Sports Club na NYTIC Okam Chutekpu goal taramari sinoda yatiba pikre
Manipur Police Sports Club की माई गोल ngadu NG Balana Mers की Mari Suba Taranitoi Suba Taramanga Suba Kunitoi Suba Kumapal Suba Kuntramatoi Suba Ahan Bahaki Ahapa minute ama amadi Ani Suba Haki Yakhimanga Suba minita gol Nifal Sanki E Rozana Mers की Tarom Doi Suba Mari Humpumapal Suba minita gol ani S Pramodini Su Mers की Nifumapal Suba minita amadi Apiba Matamgi Ahapa minute amada gol ani Sanki Atopa gol ani aduna E Sakitombina Mers की Nifutare Suba amadi NG Balana Mers की Maripu Nipal Suba minita Sanduna Mers asi mai pakibani Kap asigi mathangi match tha asigi tang kunmarigi nungthilpung ama makhai tabada ahanba match oina Manipur Police Sports Club amadi YWC Langtabalga sanagani aniswa match nungthilpung ahum makhai tabada NYTIC Okam Chuthek amadi Eastern Sporting Union Wangkhaiga sanagani Hogdobaki thoramda All Manipur Football Association ki President S Sanatomba General Secretary L Ranjit Roy amadi association asigi masak nariba miyai kyasu saruk yaki Shooting Manipur Rifles Association gi miyang makhada Imphal East District Rifle Association na sinduna tha asigi tang kumathoi dagi Khuman Lampak Sports Complex shooting range da category ahumda shooter nupa nupi kunthamapan saruk yaduna chathariba taret suba Imphal East District shooting competition gi ngasi pangthokiba meter taragi junior men's individual gi .177 pip side air rifles da ice bidia short maiteina point samri gi manungda score sahum yangkai humdai phangduna ahanba takre M Prithvi Rajna point samri gi manungda sahum kurumdoi phangduna anisuba taki meter taragi sub junior men individual gi .177 pip side air rifles ki pangthokibada aksar MSK na point samri gi manungda score sahum kunthambal tawduna ahanba position taki Aribam Pravin Sharmana point samri ki manu score sahum kuntha tawduna anisuba takre junior women individual ki .1 side air rifles ki pangthokibada sawai khomna point samri ki manungda score sahum tratuk phangduna ahanba mutum chawuna point samri ki manungda score sani marifudra phangduna anisuba taki meter taragi junior men individual ki air pistol ki NR championship ta khagemba lukramna point samri ki manungda score sahum humputaruk phangduna ahanba takre Jupiter Asemna point samri ki manungda score sahum kunmanga tawduna anisuba tak meter taragi women's novice individual ki air pistol NR championship ta Sweetie Moirang themna point samri ki manungda score sahum ani phangduna ahanba Pinky Sandamna point samri ki manungda score sani marfudra humdoi phangduna anisuba madi langpong lakpom Loni Devina point samri ki manungda score samag yangkai manga phangduna ahumsuba takre Swimming Federation of India ki meng makhada sahi asigi September thagi tang kuntaruk teki kumapal phawba Jharkhanda pangthok kadoriba humputara suba senior national aquatic championship saruk yanaba Manipur gi swimmer khanbagi trial selection kongbagi standard college da pangthokre trial selection asida unit nifan ki nupi masa swimmer nifu yauna swimmer marfutara na saruk yaki Makata na ngasi nomagi ay ngasagi pau pangpigani PAR Lampel Partagi Pangba Pauda Ngasigi Kwaidigi Sakiba degree Celsius kuntra dasmik ama Kwaidigi ingba degree Celsius kunitoi dasmik ani Nungshita yauba ising manil gisang ayukta sada marputaret nungtil se yaudaba nan Manipuri sing sanglak paleptri ngasi ayuk khakta da sengmai da nan Manipuri sta Manipur taret faraga police sinakre Manipur da ILPS ana halu ratan da wanted lautopa yaning di haiduna miyam na mafam kaya da pongjang sangsin kre mairoi mari asoka pandang kre amadi Zenims ki akan naba Dr. Singhi team amana mit utrabi Jasmine bu Mahaki Lango da leba yumdigi hospital da lem na layeng naba pukhat krai ngasigidi ISTV da pijaba paw matang asda loizare miyang tabiri ba punamakpo amaka hanak khurumjari